Khagembam Imphal Wahengbam Rajesh na pau pajari ahanbada maruiba pau. Civil society organization singna makoigi khongjang sing handopiduna school college amadi office yauna atei thabak thorom sing ningthina chathaba yanaba Mukhyamantri Nongthomam Birena appeal tori. Jiribangi mihar amasung leima khongdagi mioi ama mangki badu phangnaba security post na paktakna thiumbagi thabak chathari amasung leibaga sigi security da signarakpa terrorist organization singi mathakta chapchaba pakum pigani haina Pradhan Mantri Narendra Modi na nahongnana phongdokkre. Mukhyamantri Nongthomam Biren Singna hairi tha sigi tarani panda NDA legislature singi mipamna laukiba warep singi manungda khara thabakta onthoklabanina miyamda apanba pigadaba amasung shanti hanjilakpada ayetpa pigadaba hingsa yawa khongjang sing chathabidnaba honaminasi. Mukhyamantri ki secretary ki darbar hall da ngarang pangthokkiba paugi mipam amada Mukhyamantri hai jiribam mihata chenaba sing phananaba paktakna thihumbagi thabak chathari leimakong army camp da thabak suwa mioi ama mangkiba adugi matangda sekmai police da 0 FIR lokhatle amadi security force na mahaku phangnaba honari. Siri Biren hai NI na jiribam mihaka mari lenana case ama amuk hanna register tawre mang hai sarkar asi haujik tumina phamduna laithokpa natte CRPF amasung BSF na chingnaba mafam singda thamduna santi hanjilhanaba honari. Kokomi yauna raijasa leiriba civil society organization singna makoigi khongjang sing handokpiduna school college amadi office yauna atei thabak thorom sing ningthina chathabiyanaba Mukhyamantri na appeal tawri. ꯑꯩꯈꯣꯏꯅ ꯍꯦꯛ ꯒꯣꯔꯃꯦꯟꯁꯤꯅ ꯀꯩꯅꯣꯝ ꯇꯧꯅꯤꯅ ꯍꯦꯛ ꯂꯥꯎꯊꯣꯛꯎꯔꯕ ꯃꯗꯨ ꯁꯄꯣꯔꯇꯦꯖ ꯇꯧꯅꯕ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯃꯒ ꯏꯔꯥꯡ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯌꯥꯔꯤꯉꯩ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯔꯦꯌꯔꯂꯤ ꯎꯅꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯊꯣꯛꯅꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯂꯥꯟ ꯀꯥꯞꯅꯔꯤꯅꯤ ꯊꯣꯛꯅꯔꯤꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯕꯒꯤ ꯃꯑꯣꯡ ꯆꯠꯅꯕꯤ ꯑꯗꯨꯝ ꯏꯕꯤꯗꯦꯟꯁꯁꯤ ꯃꯁꯥ ꯃꯁꯥꯅ ꯑꯗꯨꯝ ꯄꯤꯅꯔꯒ ꯇꯧꯕꯗꯧꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯂꯩꯅꯔꯤꯕꯅꯤ ꯁꯤꯒꯤ ꯏꯁꯨꯁꯤ ꯀꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯒꯦ ꯍꯥꯏꯁꯦ ꯃꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯅꯦꯁꯅꯦꯜꯒꯤ ꯂꯤꯗꯔ ꯄꯨꯝꯅꯃꯛꯅ ꯈꯪꯉꯒ ꯂꯣꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯗꯤꯃꯥꯟ ꯑꯅꯤ ꯑꯍꯨꯝꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯗꯤꯃꯥꯟ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯔ ꯑꯅꯤ ꯑꯍꯨꯝ ꯑꯃꯁꯨ ꯗꯤꯃꯥꯟ ꯑꯃ ꯄꯤꯔꯛꯑꯕꯅꯤꯅ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯀ ꯗꯤꯁꯇꯔꯕ ꯇꯧꯔꯣꯏꯗꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯕꯤꯖꯤꯅꯦꯁꯇ ꯃꯥꯔꯀꯦꯠꯇ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯃꯗ ꯇꯧꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯃꯤꯟꯅꯁꯤ ꯁꯄꯣꯔꯠ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ. Manipur Police na tha sigi kunithoida langthabal kunja awang lekai gi mioi ama sel gi demand ga mari lenana phakiba du asoyanga miyaudana kanma ngamawre. Manipur Police na thopa cherol ama dai Lamsang Police Station gi manung chanba lamdengi farm house amadigi Manipur Police na mioi adu phangba ngamkibani. Thogdok aduga mari lenana mioi mari su phagaki makhoidagi magazine yawba 7.65 mm pistol ama magazine yawba .32 mm pistol ama amasung .32 mm pistol gi kapa yariba maru tara phagapa ngamki. Masigi makha tarapada Manipur Police na mioi amasu phagapa ngamki mangondegi magazine yawba pistol ani amasung revolver ama carbine gi magazine ani magazine ama magazine yawba .22 rifle ama detonator mari sapon cap nipan da hablamba heroin amadi nongmai marusing phagatpa ngamle. National Highway 2 da tangai phadana changba gari chahum humpu taret asoyangam yaudana Imphal lomda pusilakre hairi. Leimakong army camp da thabak suba changkiba mioi ama thiba khangdeba adugi matangda lanmina paktana thihumbagi thabak chathakre. Ngaksel Mantraloy gi PRO na thokpa cherol aman hai mioi asi Leimakong military station da military engineering services da contract thabak subani. Mahak thas gi kunmanga da mayumda halaktre haina mahaki imung manungna pau pirakibani. Madugi matung tarapada lanmina CCTV footage ki matengna thihumbagi thabak chatharakli. Haujik phawbada mioi asi amasung mahakna tongkiba chaka ani panba gari thiba khangdana leiri. Thihumbagi thabak adu hena pakthok chokthokpaga loina thangnaba khulsingda thihumbagi thabak chathari. Manipur Tampaki Jila Singda Lariba Mahi Tampam Sangsing Makataba Hukum ama Thoktri Bhawa Suti Thadokre. Education SK Director L Nanda Kumar Singha Thokpa Cherol Madhai Sarkar Aided Private Central School Yauna Mahi Tampam Sangsing Ngasidegi Haurga Makataba Hukum ama Thoktri Bhawa Suti Organi. Amaromda Higher and Technical Education gi Joint Secretary Daryal Julie Anana Thokpa Cherol Madhai Sarkar Aided College Sing Amadi State University Yauna Mahi Tampam Sangsing Ngasidegi Haurga Makataba Hukum Thoktri Bhawa Suti Oiragani. Amaromda Tampaki Jila Manga Imphal East, Imphal West, Thawbal, Bishnupur, Kaksing Amasung Jiribamda ngasi ayuk pung mga dagi numidung pung 12 phawba curfew komthokli.
Assam Rifles singduna Sangbidangi numit tongan mapam singda pangthokre Imphal West ki Sanjibanida naha singi oiba skill development thorum ama pangthoki madudan naha chamarom saruk yaki numinasi Tengnopal jilagi Ais Mongjang Kullaju lecture program ama pangthoki maduda Bharat Sangbidangi maru oiba sing miyamda khangan ki Assam Rifles sinduna Ukrul amasung Kamjong jilagi naha singi oiba pre-recruitment training program ama Sangchat village da pangthokre thauramasi pangthokpagi maru oiba pandamdi naha singbu security force da karamna sangadagi haibasini tabiriba pawasi Akashbani Imphal degini Laibak asigi security da singnarakpa terrorist organization singi mathakta chapchapa pakum pigani haiba sarkargi wafam Pradhan Mantri Narendra Modi na amukhanna phongdokre Sangbidan numikka mari lenana Supreme Court pangthokpa thorum amada wangang aduna Siri Modi na hai Bharat na Ganatantra gi yamna maru oiba kumai pangthokcharabasu miyamna numit asi Mumbai terror attack sathagiba kumon numini haibasi kaidonungdasu kauthoknaroidabani Etek aduda laikhidraba miyangi mafamda ikai khumnaba uladuna Pradhan Mantri hai Bharat ki Sangbidhana miyangi apamba du phangdhanduna lakli amadi miyambu lamjing lamtakpiri Siri Modi hai haukiba sahi humbudra manga asida singnaba kaya laklabasu Sangbidhan gi matengna madubu mayuknaduna lakli Laibak asigi nagari singi punsi mahing hena phagananaba sarkar asina ahenba miyang changli hairaduna Pradhan Mantri hai mamangda hal oirbasingna makoigi pension launabagidamak bank ta chatuna makoi hingli haiba utpagi mathau tarami adumoinamak digital life certificate siznabadagi haujikti bank ta chatrabasu yare ngasi phongba pausi singi maroi pausingi dama haujik Khagembam James leire James Thakachari Rajesh School College University sing matam kaktana suti thadokhiba Kangpokpida Manipur Police amasung CRPF na popi panbi yantatkhiba amadi jiri mihat nupi angang tamthina hatpada chenaba sing ayamba masakhangle fanaba koithi thiri haiba Mukhyamantri gi wafam ngasi phongba pause singda maru oiba pau ina phongnari Leimakong Army Camp ta thabak suba nupa ama thiba khangtana leiri miyamna Leimakong taba lambi thingjinbagi khongjang changsin khre haiba pau ama pongna from pauche gi ahanba lamai da phongli Pau asi morning bell da sufongdi Manipur landa mapan gi khut yaure mathangda Mizoram yausilaktuna North East pumbada thokadaure haiba NIA gi report Pau asi gi box item da NIA na Manipur da lokhatpa criminal case nipan Guwahati da transfer tawbada Supreme Court na ayaba pikre Jiribam gi case ahum tizinba haukre haiba NIA na tizinba haukre haiba pau ama huyenlan pau da anisuba headline tawri Dipo da thau kangle miyam na petrol phangnadabagi awaba mayoknaba hauragani haibda sana lebak ki ahanba pau ina phongdi Imphal jiri lambida gadi fauna khidaba numi tarukni sure haiba pau ama Sangai Express Manipuri edition da maru oiba pau ina phongli Manipur dagi lanjena duna Karbi Anglong da leiriba cookie sing tanthorakle haiba pau ama Imphal Free Press ki ahanba lamaida maru oiba pau ina phongli Kokomina sarkar gi loisang sing thingjinbagi khongjang lauthokre haiba pau ama People's Chronicle da maru oiba pau ina phongli Manipur Police amadi CRPF na Kangpokpi da tharamba popi sing yanthatkibagi pau ama Manipur Mail da maru oiba pau ina phongli pau asiga manaba pau Makhan Village Saitu Division gi lam ekatrani thoida Paksan na tharamba popi pambi sing yanthatkre FIR lokhatkre haiba pau ama Ichel Express ta anchor kalam oina phongli State ki thakta Constitution Day thoram pangthokre haiba pau ama Sangai Express English edition gi anchor kalam da phongli Phajin khiba Maira Paibi gi secretary thadok tabagi mayokta tidimban haukre haiba pau ama Naharol Thodang gi ahanba lamai da phongli pau asi Manipur News ta su phongli Tamenglong phongba Ganfu Mail da National Highway 37 Imphal Jiribam Lambida Malpuba Gari Chahum Panduna Leire Haiba Pau Ama Ahanba headline Tokuna Phongli Tamenglong Times ta Mioi Ama Mankhibadagi Imphal da Charangnaba Thokte Haiba Pau Ama Phongli Hills Hornbill Express ta Manipur da Irang Leibadagi Supreme Court na NIA gi case Nipan Guwahati da transfer tokre Haiba Pau Ama Maru Oiba Pau ina Phongli Rajesh Thagachari James
अरोबदा मरोब पाव सिविल सोसाइटी ऑर्गेनाइजेशन सिंगना मखोइगी खोंजंगसिंग हंदोकपिदना स्कूल कॉलेज अमदी ऑफिस यावना अतै थबक थौरमसिंग निंगथीना चथब यानबा मुख्यमंत्री नोंथोमम बिरेना अपील तौरी जिरीबांगी मिहान अमसुंग लेमखोंदगी मियोय अमा मांगखिबा दु फंगनबा सेक्युरिटी फोर्स ना पाक्तना थिहुमगी तबक चतरी अमसुंग लेबागसिगी सेक्युरिटी दा सिंगनरपा टेररिस्ट ऑर्गेनाइजेशन सिंगी मथकता चपचाबा पाकुम पीगनी हाइना प्रधानमंत्री नरेंद्र मोदी ना नहोंगना फोंदोक्रे पाउ लोइजरे।